खुरमजरी SKTV न्यूज़ यंबीरब पुनमपुस्याम कनाई तखिलमन तरान मोक्सरी अहानबदा मरब पाव कुकी टेररिस्ट सिंह नंगारांग कौतरुक्ता लंदारखरब मतुंगदा खुंजा सिंह मयुमाके थादोना लांजेना किबदगी मफम अदो खुंताक लांसिबा का पांखपोइरे Imphal East की सिनाम खुलदगी संगसिलग लैबा माइखांगदसु कुकी मिलिटेंट सिंगना ड्रोन बॉम्ब सिजनदुना लांदारखरे IRB की बंकर अहुम मई थादोकलमद नतना नोंमई अहुम पुकरे हाइरी कुकी मिलिटेंट सिंगना फोंगना लान तौदुना मणिपुर थुगाइना बहोनबदा इंडिया लेंगांगना कुकी सिंगी मायुक्ता खुद थादन लेरे हाइना अमुकोगी प्रेसिडेंट नंदुलुवांगना फोंगदोखरे Unified Command asi lengak paireba se minister da sinaba matam oire natrabadi irang asi loiba nair roi haina MLA RK Imona Union Home Minister da city ikre Bom thadar labasu mi ha labasu se minister N Birena kanmang ngamlaroi mak maya yaudra bakai amagumani haina India block in my kedegi fongdorakli Manipur की हाउसिंग ओरिबा फिगम मसीदा वारी सानबगी मतंग सादि हाइना दीपू गांगमैना फोंगदोखिबगा लोनना सेंटर की पोन सिंसिलखले सोंग मणिपुर की लेंगाक लोनिंग थिन ngamnanaba स्टेट असी हिल स्टेट ओइना लाउथोकपियो हाइना फेडरेशन ऑफ हाउमीना प्राइम मिनिस्टर मोदी की पोन सिंसिलखले मालिंग मफम हेक्टर यंग यारब मणिपुर के अहानब OTT प्लेटफॉर्म SKTV बो सपोर्ट तौबीबगेदमक्ता पुनमप थागचरी हाउजिक पाउ संदोन पिजरी कुकी टेररिस्ट सिंह नंगारांग कौतरुक्ता लंदारकपदगी खुंजा सिंह मयुम मकई थादोक्तुना लांजेना किबदगी मफम अदो खुंताक लांसिबका पाखक पोइरे ngara nungtil pung anirom tarak adwaida कौतरुक्ता कुकी टेररिस्ट सिंगना ड्रोन दगी या बॉम्बिंग याउना अफब मखल गी नोमै कापसलकपा गलोनेना युम मंगा अमदि लनथुम कया मैना थादुना अमंगता थोगनखी लोइनना मौनाहा अमा नोमैना पानबदगी लैखिदबनी लोइनना मियोय मापन अमना सोकपदगी हॉस्पिटल लाइकनरी मियोय कया अमना मयुम थादोक्तुना फुमलौ प्राइमरी स्कूल अमदि फुमलौ कम्युनिटी हॉल दा रिलीफ कैम्प हांगदुना चंगजफम लौदुना लैरी हिरमसिके मतंगदा SKTV न्यूज़ ना मफम अदुदा सदुना खुंजा सिंह हक्तेंगना उनरुबदा कौतरु की खुंजा थांगजम लक्ष्मी ना फुंगदोरपदा मतम सांगनदगी वारग लैरिंगै सेरक असिदा ngarang khangौदना कुकी टेररिस्ट सिंगना लंदारकपदगी खुंजा सिंह लेफम खंगदबदगी लांजेना खिदुना खुल्लसी खुंताक लांसिबा ओइरे हाउजिक ओरिलेबा फिबम असिदा लेंगांगना मियेंग संगबियु हाइना फुंगदोरखी अखोई खुंजिरा वामोरे ngarang खुइंगा पैसा इशु लेरमबसु लोइना कोमिंग ऑफ सलाकन हिजन सरकार लोइ तांथोक पिरे सरकार तांथोक की मतुंगददी ngarang दी कोकी मखाना कुमथरा युमसु लोइ मै थाबिरमले अन खोइ याम पेंदे याम नुंगाइते दुम सेनेम फोर्स मतिक चाना थाथाबिर गापि बसु नते अन खोइ हुसि याम वारे खोइ वारि बसे सरकार नगन तोपिया सि मैसु लोइ जाले तुमले हुजि लेफमजु लेत्रे युंगैजो खोइ कोइ सेंजेर कराइदे लेने सरकार न खरा मेंग जें बियो सब सेनेम फोर्स तो थाथाबिर लो नुइ थाथारक पंगा मो हेरगा सरकार थादा बिरो हेरगदी नेबो थादा बिबंग मोइदोरगदे कोइ खुंगा पिचिना खै लोइना थमनि nga ani adugo coming option changa pasu yaroi sarkar sir coming option dawni habsu yaroi volunteer sina leini ngandri sigi kawdu heba khunje sira program amta thokte mai thaba ngamte कौतरुक सिंह लेकाइदगी लांजेनरक्तुना फुमलौ प्राइमरी स्कूल दा हांगलिबा रिलीफ कैम्पता चंगजफम लौरगा लैरिबे थांगजम तोंबिना SKTV न्यूज़ ता फोंगदोरखिबदा था तारा मंगारोमसी अवाबा माइ उनदुना लाक्ली मसीदा खुल ngakliba खुंजा सिंगना लमदमसी ngakपदा सोबा थौदांग लौदुना लाक्ली मसीदा लेंगाकना खुल ngakप खुंजा सिंग फागतपामदी ऑपरेशन तौदुना फाननबा होनबा असिना मरम ओइरगा खुल ngakप सिंग अतताई ओइना ताहोबगी ममी लाकपदगी खुल थादोक्तुना सनखी असिगुम तंजागी खुदोंग साब लौरगा कुकी टेररिस्ट सिंगना ngarang landarakpani मसीदा सेंट्रल सिक्योरिटी फोर्स ना लंबी थासिंदुना खुल ngakप सिंग संगन खिदबा अदु लाइबक थिबनी हौजी लैबा की ओरेलिबा फिबम असिदा चीफ मिनिस्टर शांति लेरे हाइबसे कदाइदनो स्टेट फोर्स अमदी ngakpigani
Central Force na kullasi ngakpa ngamloidaba oiragadi khunja singna kullasi ngakserage masida apanba athingba pibiranu haiki Nangoi gi hauruk pelan ga ngarang gi hauruk pelan ga yam khetnare hebedi ngarang di nongma hek kamak paga sape kari ma thauthare sape kari ma thauthare ga khoi gi singla kai ka pham lambi ji moina phaina thasile thambire adaga moina chang paisa hingi amta su changhan bi te moina dom thingjila ga thame ma pa la ga moina laur ga chang kanu na moina thatchila thame ade kokine de dom ka thare de pung ahum mari tar pata kan de kokine tron da pom yan ya la ga mi timpham ji enga ga dom thathare le sempham ja pham khangte sing mayam je amata kano tawphong hangte kokina tawbase khoi yam ben de aduna sargar na mi eng chang biyo akhoi kauruk se yam ware wa ba ya basu tom war ga su la ya Imphal district ke manung san laiba sinam khuldagi sangsillaga mai khang da laiba IRB gi bankar ahum mai thadok lamadana tana nomai ahum koki khulai paiba singna pukre hairi Thaudonga si ngasing ayu angan bapung marirom tarakpada koki khulai paiba singna drone bomb sizinaduna akan me attack satharakibani hairi koki militant singna satharakiba landa ado sinam khulgi manakta leidiba mai khang maton singa nangna leiba wakan faidagi satharakibani adaba state force na sizinaba bankar ahumdi koki militant singna khudum salaba matungda maina tumna thadok lamadana tana nomai ahum puduna satkibani hairi loinana state force na sizinaba polam kharasu mai thadok tuna mangalamki khangawdana satharakib landa adu thengnanaba state force ki maikadagi so khut handuna nakal ani ki marakta akan mamawda khut thongnaki mafamadudagi phangba pawda Koki militant sing aduna drone season aduna bomb phawba thadaraki hairi aduba landa aduda state force ki maikeda asoka panamadi misina minamakti thokide Nakalan na kuthongna kiba ado ayupung taruk khare helakpa phawba sathaki ahenba security force sangsilaktuna mafamadu section thawrang lokat pahawkre nakalabromda sinam khuldagi huyam omilana fongdor kibada sinam khulgi mathakta lairiba wakan fai hairiba mafam asida lairiba Assam Rifles asiga kuki militant singa nangnaba mari leinai maramasina Assam Rifles na khunja singda irang thogalaroi haina matam khara tangdu laitan leirama matung khangawdana koki militant singna landarakpani Manipur lengana santi leiri haina lawibasi chinda khaktan santi leiri hairibara haina pianabu wafam sing thamlaki Chanti leire na khoji tangdu laitana khara wakhanje khara chawthokjarubani adubu ngasi pung manga taramdai saida khanghodana ngarang kantruk ta thokiba misi mina yawkibado adugi mawong sida moi ja khoi ji em lauraga tawroge habi mata dongna pung manga taramdai sida nungmai adibidi bambula kapade na pura khoi ji yumna leibam jabang khangdra aduga bom top thadare aduga drone dagi ju bom thadare sumaina aikhoi kayam wana hingkho haibno aduga aikhoi yam ware haibasi yam waba haiba je haininga le haibado bo haiman ba thoktraba timing du yaure koi sijira hingjira haibagi wakhalon baw isa chuje heng kari ohewgadage haibagi wakhalon baw samoi jida koi ta chengna ta na thinbaga chamanare Manipur koki militant singna phone lan tawduna Manipur thugaina bohonabada India lengakna koki singi mayukta khut thadan leiri koki militant singna lan kana tawriba mafam singa sida Central Force na ngak seliba ngaktani haina All Manipur United Club Organization amukogi President Fairuzam Nando Luwang na fongdokre ngasi kwakate leiba lobasigi office ta pangthokiba pawgi mifamada Nando Luwang na makha tarduna Manipur da thokliba lana si miyam na ahanbada phuruk maselgi marakta khana saina hanba malalambani adubu thoklibi ranga si laksinabani haiduna Central Force lak amarom deploy tawraga leiri adubu ngasi fawba security forcing sanglakhraba matungda amadi anoba security advisor ama Manipur da thamlabasu madugi kanaba miyam da fangdri madugi mahut tampaki mafam singda khakta da combing operation tawribagi wan thokna karino
India lengak na Manipur tawriba thawang amade Central Force sing na phone na sana kanglon gi wang mada sathariba koki gi thawang sing asi Manipur ki miyam na yaningde matam khara irang asi lep luraba matung na ngarang kautrukta na hongna na drone attack yaungna landarakhi badana tananga sisu makata na landarakli ngarang koki sing na drone bombing tawduna landarakli ba asi tampa ki mitei sing na tawramba oirabade Central Force sing tumina legadra Laivani ki marakta lan taunabagumna apaba khulai sizinaduna landar alaba fawba security advisor ki tang taba fer laudriba karigino hainasu hanglakli Hauna Prava State Forcing adu ngarang drone digi telak da koktukta nomai kapa hauji hauji mafam kya da nomai kapna riba da koi state forcing kaya mating mathona photo bangami state forcing na mapun side tobang ngamaktraba ngamju ngamoida thaba ma khun nga pachinga tobiri baneba state forcing na tolop jaraga sonda koi khun nga pachinga thawai thari bi soi baneba aduduna state forcing ju wakhan khar khandabiyo state ki laibiri baranti ki wala amal lusing basing Manipur ki MLA minister sing wakhal khandabiyo tin yothabiyo Lepak se fagi na latra bani Manipur miyam dagi tari be mit kipi Manipur miyam dagi tari be ise masigi isau amadi mit kipi isau da irang erga no mantanga no mana koi khodong thirik ba yai habi siba chuning sim biyo hoji fagi na latra bani Manipur toksan na ba yaba matam na latra bani toksan na bi gano politician sing thongna le biyo nipa thok biyo miyam ngapi sen biyo ba khul ngapi yo miyam ngapi sen biyo ba sumai na ngapi sen biyo wakan yaudra sum yani hai raga tha खरजिदा इरांग गेमजलनी लोसलनी हे हाइगुंबा कुकी ने इरांग थोनी ममत थोन बंगमी तौनिंग ममत तोबंगमेबा सिबु लेंगा खि लेबगी कानब कई लेरिगेबा लेंगा सिगे एमएलए नि आई मिनिस्टर नि हाइबगी इकाइब केमदा फोबी दबराबा Numit humnigi manung da ahen ba force thajin duna misam da landare ba kuki militant sing tumna hat ka dabani haina Universal Mothers Organization UMO gi maike de gelenga ki puning sing silakli ngasilam phela laiba UMO gi office ta pang thopa pawgi mi famamada organization asigi president Moirang Them Sorojini leimana phongdo ki bada oiriba Manipur gi fiba masida lengak loi singna social media da asoiba puthokuna ngangna bagi mahut lan famda laktuna lan yawga dabani haiki Manipur da thokliba irang asigi warusin ama purakpagi mahuta amaga hunaduna leibagi matam nate aikoi puna amata oina punsinduna thokliba lala asigi warusin ama purakna bahuna minasi India government na kuki singba makhoi gi khulai oina sizinaduna thokaliba lala sida amana ama hunabagi mahut lan famna sangduna lan thengna na yawbiu loinana kuki militant singna khudong saba lawduna misamda landari ba mafam singna Manipur lengakna ahanba force numi humnigi manungda thajindrabadi makha taba akhanba khongjang kaya sangsilagani haiki hawjik paisiliba thana lupa arang arak achau asang thikadar mayam yum dalan sagaliba mayam sina leibak ningba sabadadi topiro tachengna leibak bu nungsibiba taraga ji paisa leki haibirano pairiba manjang punamak sing ado yonthoga iramdam kanbada puthokpira o khunai sembada yawhanbiu UMO lampen pata sangaba lisang ama leikhong kotana tawraga isagi ipot iran yonthoga khoi leibak ki thabak tawbani akoi chi yauna imang icha hala bauda koi tumina lairaba state force ti akoi gi icha natabra chingi lamdadi karigi komning operation tawdaba tawraga suma khoi ga manaraga phataba khulai khara pothoga phahanba akoi gi ithanungda thabum tara puraga pokchariba state force sina makhoi gi hamthon kana bagi jamakta nongmai phabarona chathaba che mama amana khoi pende ngarang koki khulai paiba singna drone sizinaraga bomb thadaba amade nomai kapsinduna landarakhi bagi thawong ase Union Home Minister Amit Shahana Manipur miyam gi yengduna akanba thabak paikhat piu haina Sagolman Assembly Constituency ki MLA Rajkumar Imona Union Home Minister gi puling sing khre Hauji state asi the Central Force listing home forum lairiba asina Manipur irang ase laksin mangamdri wawokum yengduna lairiba sing ase logthok kibana hena farani haikre ngasi MLA ge social media account X ta thagalakiba Union Home Minister Amit Shah da iba mail gi matung inna Central Lengakna illegal armed militant group singna su gi ground rule thugai di basigi damak makhoi gi mathakta logi oiba thabak lokhotpam thoi kusu khulai sing lo kaina pusilaktuna state asida akiba fangna sandorliba koki gi thawong asida
थादरलिबा सेनफम सिंगी लिखुन थिकटफम थोई कुकी सिंगदा खुलाई पीरिबासी अमुक्तंग थिंगबदा इरांग असी लेपखिगनी सेंट्रल लेंगाकना यूनिफाइड कमांड असी स्टेट के चीफ मिनिस्टर दा सिनदुना लमदम असीदा मौसागी पुंसीदा हंजिल हंदुना लियन ऑफ लो लई हाइबा खांगन ममथौ तारे हौजिक ओरेलिबा लुरबा फिबा मसीदा यूनिफाइड कमांड असी लेंगाक पाइबा चीफ मिनिस्टर सिनबा मतम ओइरे नत्रबदी इरांग असी लोइबा नायररोय हाइना पल्ले लोइना सेंट्रल लेंगाकना मणिपुर शांति हंजिलकना आहानबा खोंथांग ओइना स्टेक होल्डर सिंगा पॉलिटिकल डायलॉग फुरुप अनेगी मरक्ता अथुबा मतमदा हौननबा तक्सिलकली ngarang kuki militant sing na drone sizinaduna bomb gi attack sathabada nupi angang khakna hanna bo honarakpa yum kai mai thaduna tamthiba thawong satharapa gi matangda wakhal manana political party tara india block ki mai kedagi india amasung manipur lenga ki matakta wahang kaya hanglakli ngasi wakhal manaba political party tara gi mihut singna saru yaduna congress bhavanda pangthokpa pawgi mi famamada clp leader okram iwobin hai Mamang segi me ahum dagi tholaliba irang asi chumnagi law and order gi phibam phattaba oina laurami adubo hauzik india gi national security da threat tawbagi phibam da lakle drone sizinadana misam da attack satharlaba fawba india amadi manipur lengakna tumin leisinba amadi santi hanjilakle haiduna laugduna libasi angba poi Imphal da lediba ras baban amasung minister secretariat asi saphaba mafam oirabra haibagi wahang lakle hainasu phongdoki मियोइबगी पुंसी प्रोटेक्ट तौबा लाइफ एंड प्रॉपर्टी प्रोटेक्ट तौबा हाइसे भारत की संविधान स्टेट गवर्नमेंट पीबा शक्ति ने एवं मोहिद पीगदबसे मियोइबगी पुंसी अमसुंग लनथुम ngakpa ngamdraba government se ana law and order sikrai de leri migi innocent praja singi life property protect tauba ngamdraba government sibu leiribra leitrabra sima manipur si india gi saruk ama weramnina masi india ne india ki national security da threat tawbagi question ama laya kadai dano manipur se shape oigato bi jaga anywhere drone sina anywhere he thada bangam yaba akoi innocent praja sing akoi mayam di to e khalla cheba rajwaban ji shape oiribra oidrabra atai di toku tokhi sida chief minister banglo se akoi na hangning di masi shape oiribra oidabra ba adu oirigadi laiba question di rajwaban bhawba chief minister ki banglo bhawba shape oiraktragadi what about other innocent people of manipur akhoi gi life and property se kanana ngapi senbi ga dori bano Pawgi mi famadu dasar iyakiba 10th light-minded political party ki CPI Manipur State Council ki hanegi State Secretary Livestream Sotin Kumana haikibada ngarang ikhang khangaudana koki militant singna kauktruk amadi sinam komda drone sizinadana bomb gi attack satharliba thawng asigi matangda India block ki maikedagi Manipur ki governor da memorandum ama pisinkre thokliba irang asida India lengakna koki narco terrorist militant singi maikeda lepi haibase mayak sengle Russia amadi Ukraine war gum drone sizinaduna bomb thadaba mi halaba fawba mafam aduda leiriba central forces singna tumina leisinba kari maram gino haina su hanglakli Chief Minister N Biren Hauzik Maya yaugdraba kai amagumani misam miyam sirabasu mahakna kaidawnungda kanmangamlaroi maramadana oriliba phiba masida lebak miyamgi apunbagi asoba thaudang lei haina phongdoki lan se arrival lan mo oiroi मरमदी सुंबलान फम से बसदेदा भारत सरकार से मसी यम कन्ना सिनको की नार्को टेररिस्ट कांबूस की फेवर दा लेपी है बसे को यम मेक से नखा ड्रोन सिदर भावबा बम थादर भावदा मी हलो भावदा असोपन क्या रंग भावदा करिगिनो सेंट्रल फोर्स में आमना ngarang थोदो दुदा CRPF मयाम मना तुर को थोम पैरगले मधुना लान खामद्रिब करिगिनो नाथोक्ट्रिब करिगिनो सिनेमा एक सेंग सिदि भारत सरकारी अकनबा इंस्ट्रक्शन अमग लोइना ngasi landara ibsen कोकी नार्को टेररिस्ट कांबू सिंदा मोइबु नाथोक्नबा थब अमत पाइकत्रे सि भारत सरकार थोन मने तसेंबदि लांदार को मतम दु सेंट्रल फोर्स सिंगना स्टेट फोर्स सिंगना याम थिर मनिंग तम नाक नबगी तंजा दो भारत सरकार ने पी दे
Kuki militant sing laksin mangamdraba Chief Minister Nongthomam Biren Chokri Konduna Laifam Thoktre Haina CPM Manipur State Council na Fongdorakli. Party Sigi Office Secretary na ngasi thokpa Sherlamana Lengak Laibagi Khodam Sangda Mamat Uttana Kautruk Amasung Kadang Banda Kuki militant sing na Afa Mamakhalgi Khulai Yawn Satarak Landa Mafamda Mapam the Laksabi Maunaha Ngangbam Surbala Kaubi Ama Harpi Kiba Atoba misamamadi police loina na khulngak pa kaya tamthina sokhi babu Manipur State Council CPI na akan mamongda kadem tawi Russia Ukraine lanamadi Israel na Palestine da landabada drone gi attack kan na sijinai wathoga si matam sana control tawdabana ngasidi international law na yadaba drone gi lana si Manipur da Kuki militant singna sijinahan bahaiba se lenga ki khwai de ason bane wathoga sida Home Department si law ngak saba Tampak miyam da kanba aduga lo ngak taba Kuki militant sing dadi akan ba photo pangamdre Tampak da kumtharalaga kautruk khulgi yum khara mai thaba haibase security amata leitraba lamdam oirabani masibu karam balengak no tasengna lengak leitre laukthopana fare hairi Laivagi famnaiba lengak pairiba sing irang asi Kuki illegal immigrant Kuki narco terrorist na Haurakiba irang ni haina fong na haiba ngamdabana tha taramanga helaba Manipur irang asi loisindabani haina RPI Atawalegi National Secretary Mayeso Thaunaujamna Maral Sikre Wafama singarang dagi nauna haurakiba irang asi gi matangda Kaisampata Labour Party asigi office pang thokiba paugi mifamda mahangna fongdokiba ne mifamada da Mayeso Thaunaujana makata na hai mamang sahi gi me ahumdagi peace rally gi mingda Kuki sing afaba kulai pairaga maitei singda landarakpadagi haurakiba irang ni haiba se miyam na loina khangna bu wafama mane matam khar lebluraba matung da ngarang su Kuki militant singna drone sijinaduna kautrukta bom thadaraga lan Taurakton nupi ama hatkiba masung paumi yaung na miwi mga hiyan asopan ng ngaliba asisu miyam na kangi. Adabo, laibag tiba di nga sige lengak amadi lusing basing nga sidi punamang nga si kang dabatong na tauri. Lana si Lusin Biyu, lana si Kuki Kulay Paiba Kuki Militant, Kuki Narco Terrorist sing na sa tarliba tawong ni Haina miyam na lauzarabasu lusing bo ori ba lengak paiba sing na point tawduna haidaba na nga sige irang nga si Lusin daba ni Haiki. Ako'y state leaders sina asingba achumba kanana no koy Manipur lan hori base kanano culprit se kanano dandipi ga dabase si Manipur hawra iba irang se karidagi no kanano toholi base separate administration dipi hal aroi na political party khudimang na lauri adu kanana no separate administration lauri se haibase masak thok na point to bang ngamdri se karigi no haibaduna ngasi bogi problem se solution phangdri bagi madam se sina achawang oirani haibagi chingnabam su leire ba koida madam di karigi no haiba matamda Kuki narco terrorist sina tori base Makoy na paiba kulay si ahen ba kulay ni ko icham chaba mi ama village defense force na paiba yaba natte ngarang tawri dusu first time ni drone bombing na tawri ibase adu taragadi sigi po si akoy na point to bang ngamdri kanigino Manipur kaning masing na di aseng achumba lawzaba local media na su haizaba Kuki lalaw sing sina sumain tawri di haiba adu bu representative oy diba akoy gidamta document oy na officially oy na sida chatlaga mapanda complaint oy chat kadaba sing assembly da oyro parliament da oyro Manung da oiro, mapanda oiro, ruling da oiro, opposition da oiro. Kanam da direct ako state leaders sing sina, representative sing sina, Kuki illegal immigrants, Kuki terrorists, makoy na tawbalagi. Ako Manipur se tugay na ba tawra abani ko, Manipur sangjal abani ko, Manipur se mang na ba tawra abani ko, India se mang na ba tawra abani ko, hay ba se, hay bang ngamdri se karigino hay ba sin. Ado na nga sibo gi problem solve tawdri ba se, makoy da point tawda ba duna, mapan gisu makoy da complain ama, official oy na, record oy na, Lak trabadina makoy da su samuday ani community ani khatna bagi type ta sum uram ni na problem set solve to drabra na khalapam su yawre makoy da Kaugtrutang ngarang Kuki terrorist sing na satarak palanda da lekhidrabi ngangmum ongbi surbala mihat ki matang na nga simiyang gi obemi fama mafayeng mamang lekay kaithel da pangthokre Loina na JSC sem na lengak ta akan bapresa pina na bugwa khana kre JSC ge convener oina khalaba 9000 popular na lengak ki maikidagi irang asigi matang da amadi miyar asigi matang da miyam da tangdang ba ama khangandri phawba asibak sang lokhiroi haiki Popular na makha tarduna ngarangi thogdok adu da lekhidrabi ngangmam ongbi surbala amadi soktuna Ras Medi City Hospital da layeng libi sahi tara khakta ngairi bi masanupi ase si minister na lamdam masida santi hanjilakle haibagi mahira haina suhanglakle si minister na ing tapagi phibam hanjilaklagani haina fongdokpaga numit adu da natragan nongalaga akak araw thoi haibagi mayek larab khudam
hairagadi ngarang thodok asine Lengak asibu lusingleba Chief Minister gi mayukta akampet wahi wata sizinaduna peace rally gi mingda lauba khongma tawbadana karimata haidaba tampaktana relief camp da lairiba singna mayumda hanjilan biro haiduna chumna rally satpadana tear gas amade nomai kaptuna tankhaiba haiba se Chief Minister gi thaunga phudokpa masi onare masina lengak asin akanba akaknaba community amagi damak lo sana halabara haiba ase miamda Singnaba Powell Haiki. Peace rally giving the hechat krabagi nongan baga attack chathaba mihat mipun gi thabak tawba maitai do onjal laga nongmai kapa yum mai thadok pai thabak se adom lisang sina chathara labne na haining atu dagi sarkar na chief minister na shanti leire hek hairaba shanti leire haibu gi nungdang na traga nonga laga adom akhag raudin nang abani madu gi shanti ma khonla ngarang kokthuk ta thoi bse haina government ta hana question ama tawni shanti gi ma khonje asina mapam lamdam koira chakhibdo masa yauna halakada do halaktringai da asibagi paw hana yumda yore ibani masira honorable chief minister na sarkar na shanti leire na hairi se masi question hangning eba masigi intelligence ki paw je sarkar di phangdabra home department phangdraba central forces sing phangdabra sine khoina hangningi je Ngarang khangaudan haurakpa lana maram oiraga kautruki manung khara hanjinba mafamda singna leijaba maite imung kaya kuki militant singna mai thaduk kibadana tana imungda leiba polam kaya huduna pukhre kodong thiba nanglib imung singi oina phumlau kairau primary school da ngasidagi nauna relief camp hangdokre relief camp asida leiriba miyo chama kolomdoida Indian Red Cross Society Manipur State branch ki chairman Narendra Ningomban lusingba tim amana ngasi nomada sangdraba yadraba polam kaya tarapulin amadi kangkhalna singba sing imung singda yanthokpaga lunana makhoigi pungning thawatpa phongthopagi tharama mapang thokre tharam maduda relief camp adugi asinarang oiriba club ki member sing amadi atai miyo kaya na saru yaki loinana mailana basingna sathariba lanasi loihena nab angamba thaudang loduna misam kaya gi punsi kanbi haina su appeal tawri Lamnamasigi mama kaya minung sikhang dana hat kre mapure bamasung masa hat kibagi mikapirau kholna lamdamasi nille iumi kai mai thadu na tan thorakle yelomi sing lambi gi sakni ba oire masigi laman singpham thoi mina haurakriba makai ya kadun leibagi matam natti haina Indigenous Mothers Association haumi IMAH na phongdorakli Ngarang kuki militant sing drone sijinaduna singi napom da khundariba maitei khun kayada ya bombing tawrakpada koktrukta mauna ama sekiba yauna security ki personal ani yauna mioi kaya bom amadi nongmai maruna panmada gi soktuna tongan hospital singda laikanari Nord AOC da laiba Rasmedi City da Imphal West ki koktrukta gi bom amadi nongmai maruna panmada gi soktuna pukalakpa mioi mapan emit tawduna laikanakiba gi manungda mioi mari di SARS tawkre Hauji Rasmedi City Hospital da emit tawraga lairiba mioi manga adudi Uripok polem lekai dagi inau takelamam sahi kuntaro Tharoizam dagi thadoi haiguruzam sahi taramapan Fayang maya lekai dagi ngangbam Rozi sahi taramatoi Awang kunong maning lekai dagi na ngasekpam Robert sahi kuntaret amadi ngangom Bidyasaga sahi tarataret Kwakatel konjeng lekai dagi ni Sengmai gi thodokta su mioi hom sokpadagi Rasmedi City da emit tauki adubo mioi amadi serious oibadagi discharge tawkre Sengmai gi thodokta soktuna hauzik laying liba mioi ani adudi khangabok-tagi moirangthem athauba sei kunma panamadi okram Nobel sei kunma thoi awang wawagai dagini Rims tasu Manipur Police ki Special Commando ama kautro ki thautok da sopa dagi ngarang namida pum mapan makhairom taba da pukaleba matungda pung taramatoi makai taba da discharge tawkre Sengmaida kokina bom na landarak padagi ye thangba maida panmadagi sokiba sorokaibam Rajesh sei kunipan apokpa esu Rajan awang Sengmaida gi hauzik Rims na laikanari amadi Jenims tasu ngarang thamna pokpi amadi yang popi anegi taina ba singdolda kokisini attack torokpadagi ye thangba na kongda nongmai maruna panbadagi ningomam Rakesh sai kolumdoi apop en momosa yang popi dagi housing Jenims Hospital da laikanari hairi
Manipur ki Chief Minister N Biren Manipur da thokliba irang asi tha taruk ki manungda waroisin pur lagani haina fongdokraba matungda mangna furup ani ki marakta watiam nanaba hapkiba BJP ki MLA Dinganglung Gangmaina hauzik orileba phiba masida santi ki waroisin purakpa haibase aruba thaudang amani wari saba araiba nati haina fongdorakli ngarang amuk irang kansilakpa ubadagi MLA na The print pau seda fongdo kibagi matung ina Kuki militant singna Imphal West ki kautrukta drone sijinaduna bombing tauropada nupi ama yauna miyo ani hatkiba oiraliba irangi phibamasi yenglurabadi hauzik santigi wari sanaba hautopa matam sade matang asida central lengakna akaknaba warep ama lobinaba puning singselakli Tha tara taruk helab irang asida miyo sani kuntrarom laikidre atai kaya amana asopan nangkre amadi miyo lising kaya amana laifam laitaduna relief camp sing da sangsapam lauduna lairi Central Lengang na atuba warep lobinaba fongdok laduna state asigi miyo sing noma kangdana sinaba thadok padi pamde haiki MLA na makhata na fongdok kibada Hingsa kangkhalakpa matam asida santigi wari saba hautopa asi yama luba tanja amani maramaduna centeragi leader singda thajaba thamlaga Manipurda atuba matamda santi purnaba apil tauki Manipur ki lengak lo ningthina ngamna na ba state asi hill state when laukthok piu haina Federation of Haumi na Prime Minister ki puning singselakli ngasi Federation of Haumi na India ki Prime Minister Modi da tha ki ba aiba serul amadik matungina Prime Minister ki miang makhada vision of Manipur da state asi ki forest sing ngak senba drug lalonba singdagi amadi popi thaba singdagi Manipur ki naha sing kanana ba lakhalakpa khongthang yauri Wakhalon asibu sawaladuna Manipur ki BJP lengakna war against drug amadi law thugairaga reserve amadi protected forest da lam khopsin basing tanthokna na bahonaki adaba Prime Minister ki manglan asigi mayokta leptuna illegal immigrant khujok kharana BJP ki lengak asi loisina na bahondarakli Manipur da drug ki Golden Triangle ama semgana na bahona duna hauki ba sail sungi kulumdagi me ahumdagi irang thokanduna makhoigi oiba separate administration tale Prime Minister na akhana ba miyeng sangduna drakil lang ase maru phangna muthat hautrabadi hawalaliba India gi naha sing drakil lang da soidana thuragani Drakil lang dagi ngak thokna na ba Manipur ki Chief Minister da Unified Command amuk kusinabiyu Manipur ki territory thugairaga separate administration talibu khoki MLA tara cherak pibiyu 1951 gi matungda sanglakhiba illegal immigrants sing Indian citizenship kakthat piyu thangjing amadi kaubrubu the place of worship special provision act number 42 of 1991 gi makhada yelomi gi senglaba life farmland ohenbiyu Samudragi imaidagi meter satret tara wang na lay diba Kaupum Valley ni Imphal Valley na meter satret mafutra wang na lay maramaduna Manipur ki lengak londa mafungfa na ngamna na ba India ki parliament ki hill state status ase Manipur pumada lauktop yuhaina Federation of Haumi na pungning singsalakli Lenga ki thabak laubada senja thumja tauduna tasengna mai paklaba mioi khaktadara thabak hapkani haina Manipur Staff Selection Commission gi nauna senja thumja taudana merit list ta thabak hapkani haina Manipur Staff Selection Commission gi nauna sia person khallaba tiranjina fongdokre ngasi Manipur Secretariat South Block ki conference hall da governor gi ayaba yauraga additional chief secretary MS Khana Manipur Staff Selection Commission gi sia person oina nauno sahi gi August kuntra da governor order ma thoktuna sahi ahum gi oina Manipur MSSC gi sia person oina khankibane madugi matung ina ngasi wasak laubaga mari lanana tiranji na makha tarduna MSSC gi asi mathau ningthina tawhanduna thabak tawbada niyom sumna lawgane housing office asi Imphal West DC da attest tawraga lairi maramasina staff amadi infrastructure ningthina mapung fana simjin bada matam kharadi sanghigane lamdamasida thabak fangdan lairiba miyoi sing MSSC na niyom sumna senja thumja tawandana thabak fangana na bahonagani haiki thorambaduda Manipur lenga ki makok thongbo officer kayasu sarwiyaki Manipur Staff Selection Commission Act 2022 sigi makhada
at least overtaking by the governor or the person authorized or appointed by the governor is required. Adigi matungina koisa MS Khan special secretary is authorized ngasigi wasak lobani aduga the term is for 3 years from the date of assumption of charge, that is from today. Is it tuna imangda tari is regulation of friend to the kalaiba official like taba office is temporary training center namka like extension training center na DC office in Imphal West kita building nama RDNPI ni aduda koi for the time being government DC number aduda temporary office ka salai ni hai ai on staff and established to home sangi then obviously have regulation the frame to home sangi and I have to do a lot of work and public topic has it the transparency like taba ama happy jabi to khotpa adu malai bigi you know through this commission at least I will try my level best aduga some to go ya have to higher authority concern authority the tanala okay the at least public the convenience the transparency laina or by causing persons put the continue to have the message to pinning Koki Kulai Piper Sing na drone the bombing Satara Pahaiba say air strike Tauropaga Chap Mane, Satarleba Tawangadu, terrorist Kitawong ni Haina, Village Protection Force Sinamgi, organizer Tonjam Somos in a Fongdorakli, Sinam, Yumnam Kono, Yumnam Palo, Shambai, Sinku, Kundrapom, the Sing Mama Fam Kayadik Lakpa, Koisound Raba Imaibil Singna, Sagalmang the Laiba, Kunipan Soba Sam Rifles came the Tomzil Lakiba, Aduga Mari Lenana, Wafamasi Somor in a Fongdo Kibane. Ngasi ayuk kipung marirom helakpada sinam kolgi mathakta laiba maikhang sing matonda kuki khulai paiba singna drone sijinaduna bom thadarakpada asimak terrorist ki thawongni maikhang hariba sing matonda laidiba IRP posta kongba laifam len mathakta laiba mak matondagi kuki khulai paiba singna landal lansilak laga attack satarakpa asi kunithoi suba masung taratok suba sam rifles leina attack satarlakpani Matau karam na kong mamaru ki mathakta laiba mark singdagi lansilak laga state police attack Tarokpada Kunipan Soba Sam Rifles na karigi tumina laiba no haina Kunipan Soba Sam Rifles ki kemasida miyam na thomjilakibani Loinana Koki Kulai Pibas na ngarang dagi satarliba lana si tha tara mga gi mamangda satarakpa lalong ado gi khenai international gi thakta drone dagi bombing tarokpa aiba se air strike ka chap manai maramasina apun magi kholau Longminare Hairaga, Center Amadi, State Langakda, Kanganbagi Matam Ore, Center Langak na Manipur Miamda, Tati Tawina Tauribasi, Manipur Miambo, Indiagi, Citizens Natrabara Haiba, Wahang Lakli Haiki, Amaram the Imaibil Singi Mihut Singa, Kunipan Soba Sam Rifles ki Commandant Gawari Sanarubada, Commandant na Fongdorabagi Matung ina, drone bombing attack, Satarakpasi, Tamoy Song na Nungai Tabapoi, IG, SP level ki Thakta, Matau Karam na drone bombing, Tingadagi Haibaki Mifamda, Putokli Adobo, Hausi Maki Oinati, drone bombing, Kaptabang Ngamba, Kulai Late, Makoina Paidiba Kulai Asina, Ngaktok Payabakai, Ngaktokani Hairaki, Amadingasi Ayuki, Pungtare Makai de Manipur, Apunmagi Oina, Lengaki Natragana, Set Force ki drone Natana, Civilian ki drone Pairak Kodimag, Kaptagani Haina, Order Piri Haina, Kunipan Soba Sam Rifles ki Makedegi, Fongdoraki Hairi. Imai benzingna tumbangam daba maramdi airstrike kumwa chamanaba drone da bomb laga thadaraga makong mamai khangdana akoi da setting pibse masi sarkar da khona condemn tawi thama panchumna ngasi bukta makhon thoktraba mafam masida matau karamna kuki melten singasina akoi kongmarugi laifonggi mathakta laiba martagi lisalaga akoi bu ngakpi semini na laiba state police ta attack tawduna state police bu kaina senba asigumbo famse kari yeng tumina laibino haina ngasi akoi 28 air sagumangda akoi kholawma akoi lawsebani loina matik khrupu asuk tati tawina tawriba maramse akoi bharat ki naking natrabra haiba question je hangjage All Manipur Working Journalist Union Amzulinkat ki basai angkai surapagi Golden Jubilee Celebration gamari lena na satarakpa tongan ma tharum gi manungsa ngasi nomagi oiba media sensitization on school education pangthokre technical session yauba media sensitization program adu Department of Education AS ki miyang makhada All Manipur Working Journalist Union Amzu na sinun sahi amachum na satarakpa Amzu gi Golden Jubilee Celebration gamari lena na Manipur Press Club ki lokta hall da pangthokibani tharum adu Education Minister Thonawjun Basant Kumar Amzu gi President Bijoy Kaksing Tabam Education AS Department ki Commissioner Gyan Prakash Director Elnanda Kumaramati Editors Guild Manipur ki President Kogendra Khomdramna Marui Bami Thong Sing oina saruk yage
थौरम अदुगा मरी लेना एजुकेशन मिनिस्टर थौनाउजम बसंत कुमार हाइगिबदा लमदम अमा साउखत पाहाइबसे लमदम अदुदा लैरिबा मियोय सिंगी महि मसिंग निंगथिना हाइरबा मतमददा ओरकदबने अफबा महिरुई पुथोकनबा होनबदा नियम सुमन एग्जामिनेशन पांगथोबा मथौ ताई अमदि लमदम असिदा खुंदामिनरिबा फुरुक खुदिमक आइगे हाइबु वाखलोन थादोक्तुना अखोई मणिपुरी अमनि खंदुना मौसागुम नुंगसी सानना हिंगमिननबा होनसी हाइखि any laikai mada kungam sapio finally manda building main road me atle to school building at oram na finally the dilapidated river finally yeng the right house see like the team ne haibata akhoi ijasi choosing salaga government school ta school ni general infrastructure conditions se yam la ki ba ta madu improve to na me ta koi tanaraga last 2.5-3 years sida koi na major na samagra shiksha and high was central scheme में हमसे ना department official में हमसे ना काफी होना रहा पचना team में चलेगा Delhi the base रहा maximum possible funds से पूरा आगा फिर Manipur school infrastructure improve तो हमें लगता होना जरूरी है इसमें हमने एक हम जाएंगे फिर school में हमसे पहले mapping तो रहा अभी तो उज़ा क्या ले अभी तो साथ क्या ले classroom का करी subject ताकि कोई मत ये मत हम ना बगी command and control center में पे समग्र शिक्षा की अपने ऑफिस तक पे अंतुक चले मधु यामना तुंगी फ्यूचर याम कानर कनी स्कूल एजुकेशन की मधु दा लखलिबा थोरांग से मधु की स्कीम से सेंट्रल स्पॉन्सर हो गया स्टेट स्पॉन्सर हो गया मधु की स्कीम से साथ से कमाने शुरू कर दिए और स्टेट को पूरा कमाना तो बड़ी हाई से दा लखलिबा प्लेसिंग दा खंगल लगा ए प्लेसिंग से ना पाव की रकम बदलना अमता खंगना बा खंग इरना सेंसिटाइजेशन प्रोग्राम तो है मराठी पॉलिसी ना खाना का फसना ये लोगों का मतलब प्रजा को एजुकेट करते हैं पॉलिसी को ना खाना ये यदि प्रजा को एजुकेट तो हो अगर मतलब खाना का लोकल सपोर्ट प्रोग्राम मतलब उनसे नहीं इसी फंक्शन से दा जो कोई टेक्निकल सेशन दा पॉलिसी की मायने का मतलब ताकि का लोकल भी बा खमी नहीं बा अगर ताऊ को बताओ तो उससे एक्सप्रेशन हम नहीं तो जल्दी कुकी मिलिटेंट सिंह नंगारang कौकट्रुक द ड्रोन सिजनदुना बॉम्ब अटैक सथरकपदा लेखिद्रबा मौनहा ngangbam ongbi ningthauzam surbala amadi bom masina khuta panana soklabi maaki nauri bi masanupi amadi rimsama sung rasmedi city da pukhala pa sokpa apan nanglaba singasi Imphal West Jila Parishad Administrative Committee gi sia person livestream bobi na lusingduna yengsin bagalonana soklaba singda angama selgi mateng pangkre ngasi sia person L bobi na lusingduna tagel kodom pokpi mayanglangjing kurkulamadi usiwagi Jila Parishad member singalonana rimsama di rasmedi city satuna ngarang koutrukta koki militant singna drone sizinadana bomb thadarakpada panbadagi soklaba singi pibam yengsin kongset aduda ngarang gi thaudokta soklaba miyoi taramathoki manungda khara amana discharge tawramki sia pasan bobi gi maikede ngarang thoki ba misang miyam da landabada lekhidraba maungnaha ma ke soklaba masanupi amadi kun ngakleba volunteer sing asopan yaurakpada thamoi sokna nungai tabaga loinena hongnaruba leitana Imphal West Jila Parishad Administrative Committee gi naungna खल्लबा जिला परिषद मेंबर सिंगी लोइनना करिगुमा मतेंग खरा ओइरबसु पांगदबा यादे खना असोकपा सिंगी मनाक्ता सतुना अंगम सेलगी मतेंग पांगबने हाइकी बोबीना मखा तारदना थोकलिबा इरांग असिदा मणिपुर अमदि इंडिया लेंगाकना लमेनबा कुकी मिलिटेंट सिंगबु अचोबा पारा अमा तंबिबगी मतम यौरे यादि हाइबा अमा खंगलसी नत्रबदी मियाम अमुक हन्ना अवाफमदा तारगनि हाइना फोंगदोकलदुना लेंगाकी पुनिंग सिंगसिलखी Imphal West Chairperson aduga Jila Parishad Singpunna ngarang thokiba thawon ningdaba thaudoktugi matangda khun ngakpai chinnaw sinde sohobu singdu akhoi hongnarubu tawduna akhoi ngasi pulla kanda Jila Parishad mayamna angamba mateng kharadosu pangnaba haidana kautruki ni pimcha mama laigidaba angang pimcha duma rasmidi city da punna patient mari leiramni haiba asokpa mari se akhoi Jila Parishad singna minungsi yeng kanda asok apan jawbu singsi akhoi yam thuna phanabagi isorda nijabaga loina angamba mateng pangjabani aduga leiriba ngasi gi lengak sina miyeng changjan birakanda lam henliba kangbu narco terrorist kangbu kuki kangbu se parang ama tambi baje masi matam jaure masi dagi ene hendaragadi khangbu ngambagi limit to henturakani haibase akhoi gi Bharat Sarkar amasung leiba Manipur Sarkar da haijeningi
Irang Marakta Manipur Miam Gidamak Lengang Akanma Sexil Taurangalunena, Port Say Tana Yaba Gari Kaya, Leptana Imphal the Pushilakli, Petrol Pubagari Kuntra, Diesel Pubagari Taramatoi, LPG Pubagari Kunipan, Yaport Ketau Pubagari Ahom, Atai Polam Pubagari Punatared, Har Pubagari Tared, Semen Pubagari Kunmari Yauna, Mimi Tabak Sunaraba, Kusukulai, generator, AC, block amadi plastic Pubagari Punachama Taramapan Ngasiayo, Angan Bada, Imphal Gidamak Jiribam Tadokri Hairi. Central Silk Board Ministry of Textiles ki miyang makhada Regional Sericulture Research Station RSRS Imphal na KV ke Thawal ke kusam na duna sinduna haugiba August kunipan na ginumit mangani subna KV ke Thawal ke training holder satarakpa Farmers Skill Training on Sericulture ngasiluasin kre Kaksinga madi Thawal District ta gisar yakiba training kunma thoida certification yanto kre anoba technology sitinaduna muga gitin karam na mai pangna yokani amadi muga tin mahum dagi lang karam na singani haibana singma kaya taktuna sericulture farmers singbu develop entrepreneurship amasung sustainable livelihood ama ohenna ba pandam da pangthop training program aduda Department of Sericulture ge director Bidarani Ayakpamna haikibada Sericulture asi iramdam asigi culture amasung tradition da su yamna maroi ba amade aikoi imaibel singna adumak tawduna laklaba thabak amane adaba housing anoba advanced technologies kaya sijinaduna sericulture ge thabak asi yama senthok leina amasung mai pakna paikat payare khare hena saba atai state singna khara sunaba watlabasu Manipur gumba khara ingba mafam asidadi yamna chunaba amasu oire sericulture gi makhal mari mak Aikogi set asidadi apply tawbi yai haiki. Aikogi sericulture interested oiba mi itinana khara hena tholok pasisu amna encouraging oi for aikogi department ki onidi department na lokha cheribe initiatives mya masida somna auction biragadi hena su sericulture je promote tobodana tana ngasai tamni khriba aikogi training ki 5 days ki training ki manung sida sericulture je ki amna important oi adagi akogi culture akogi tradition da kayam hena koi je punna homina rakno habado hena khambira madana khali ai ni wahana chatraga jama adala koi Manipur go northern states da cooler climate leiba adagi di favorable soil adu gumba leiba ni Manipur go north areas le hena su more favorable orak ba hai ta adu na sigi chance loraga akoina sericulture si Manipur da sustain tawbada natana akogi sarkar na thamiba target mayam si achieve tawba ngambada koi konamina se nai thamjagi Imphal district ki Andhra police station ke manung sana Thawbal Turelagi Tulihal Konjin lai kai mapada nga se ayuk pum tharaba nupa amagya sibaksang tawtara kre police ki pawng na hai nga se ayuk pum mga makhairam taba da lai kai adu ki mioi kharana asibaksang adu thengnarapani hairi asibaksang adu combat dress shetli oi thangba khudang da gari ama siram ki khongup tonglamde haksang adu pum tharamle sam gi saruk sing da su maina saki bagi mawong da leram ki hauji fawgi ona masam khangdri hairi Ngarang Imphal West District ki manung sana lairiba Sekmai Police Station na kuan awang Sekmai ga thangnan laiba koki kun luang sangolamadi filen kundagi kulai paiba koki singna drone sejinaduna bom thada bamadi nongmai kapsila po yaungna akan mamong da landara kare Sekmai kun ngak liba kun ngak po singi maraktagi mioi khara drone dagi thada rakba bom pokhai badagi pandana sokre bom ase na khara sokan kiba mioi taruk adu not AOC da laiba Rasmeti City da operation tawkri lonana mioi amana Rims operation tawkre adaba mioi khara amadi first aid piraga mayum da halan kre haina coordinating committee Sekmai Kangla Tombi Kanbalufna fongdorakli Center for Social Inclusion Manipur University na leptana satarakpa fortnightly lecture series ki makha tarapo inangasi land laws and inclusive development haibu wakalonda Center for Study of Social Inclusion Manipur University amadi IQAC Thawal College anina kusamnaduna lecture program ma Thawal College ngasi pangthokre ngasi lecture program aduda Manipur University ki Department of Economics amasung MU gi CSSI gi ex director Professor E. Vijay Kumana Socio-economic condition of the Maites in Manipur Haiba Hiramda Amadi United College Sadial gi Department of Political Science ki Associate Professor Amadi Head of Department Dr. Benjamin Gangmaina
traditional land ownership and rights among the hill tribes of Manipur haiba hiram singda lecture pikiba galonena mairu singa interaction program su pangthoki थासिगे मरीदगी मथंग थागे तांग अनि फावबा थाबु मम सुपना यक सलाई शा सिंगी लायुई खरबा थावाई सिंगी मफमदा लांगबन चरा तमगे थौरम लाइनिंग थौ सनामई टेंपल बोर्ड सिंदुना हायिंग खोंगबाल उफोंग युमफमदा लैबा लाइनिंग थौ सनामई लाइसंगदा पांगथोलकनी हाइरि लाइनिंग थौ सनामई टेंपल बोर्ड की माइविदिल नंगसी थोकपा सेरुलमना लांगबलगी नोमा लांगबल थागी नोमा पानबदा इरांग असिदा लैखिद्रबा अथौबा सिंगी मफमदा अनिरक सुबा ओइना इरात इसोनगा लोइनना हाइकल लेका तमदुना इकाई कोनबा उतकनी हाइकी आसाम लेंगांगना मणिपुरी लोन बो आसाम गी एसोसिएट ऑफिशियल लैंग्वेज ओहेलकपसी आसाम गी बाराक बेली द मणिपुरी सिंगना नमना खुंदारिबा कासार करीमगंज अमदी हैलाकांदी अदुगा ब्रह्मपुत्र तंपा की होजाइद तारिबा मणिपुरी मैतै सिंगी अनोबा हिस्टोरिक गिफ्ट अमनी हाइना RIFCO गी माइकेदेगी नुंगाइबा फोंदोरकली आसाम द मणिपुरी लोन गी इहवसी चैचत लिसिंग मकचमाप यांखै निपानदगी हौदुना सथरकी बंगसी माइ फंगले हाइबा याय कांगलुप अमगी लोन अमदी मयक मसक खंगबिबा हाइबसे आसाम लैंगाकना मैतै सिंगी मबुक तपा हिंसा तौदबा लैमिनबा कांगलुप सिंगदा अकायतोय तौदबा लैमिनरिबा कांगलुप सिंगा नुंगसी सानन लैमिनबा ngamba थाक्सी खासी नाइबा थौजाल लैबा नौ हौना लोनचत अमदी मिकोक मियोक मिसान फाबा मगुन कयासी खंगबगी ममल नाइद्रब खुदोलसी पिरकपनि हाइना लवे असुमना मियोय लाख मरि रोमता ओइरिबा मैतै सिंगबु लुना साना खंदुना आसाम लैंगाना मैतै लोन अमदी मयेकपु सनबा हवनबगी फिरेब असी हराउ नुंगाइबा फोंगदोकपो ओइना लुमसिग लीगल एडवाइजर खाइदेम मनीगी संगाइदा मीडिया एडवाइजर मनी बाबू लिंगमाबम दीदीके इम्फाल चेयरमैन डॉक्टर टी तोम्बा गेस्ट लेक्चरर मनी यूनिवर्सिटी याउना लुपकी मेंबर सिंग अचम थौरम अमा ngasi पांगथोखरे All India Football Federation AIFF na sinduna hayengdagi hauduna satagadoriba Hero I League 3 2024-25 season da Manipur gi ahanba oina saru yariba Southern Sporting Union SSU singjamayamade Saruta Bidya Mandal FC anigi marakta hayeng nungtil pung ahum taba matamda tabada thengnanabagi damakta sem saba loikhre India gi apunba football team kun manga na saru yaraga group manga thona khaidokna tongan tongba mafam manga da pangthokaduriba I League 3 gi damak ngase Srinagar gi TRC tough ground da ngarang da gi haudana pre-match training haukhre SSU team na group E da Downtown Heroes FC CBM FC Corvette FC amadi Avas Union FC ga Srinagar gi TRC tough ground da league match sing da lamba tawnagani hairi Indian Air Force na sinduna Air Marshal Subato Mukherjee gi mingda ngasidagi New Delhi da humphum durak suba under 17 boys Subartom Cup International Football Tournament 2024 haukre ahoba numita Manipur team gi mot cheliba ullo government model high school na Madhya Pradesh ki Army Public School bu yama lakchana panjal tare sinoda maiti pikre kap asida mapa leifa ki team haibadi Bangladesh Nepal amadi Sri Lanka yauraga punna team kontra tare na group nipan da saru yaraga ngasidagi New Delhi amadi National Capital Region da laiba tongan tongan ba mafam ahum da thas ke taramate fauba satagani Gurugram da laiba KIIT Global School gi football ground da ngasi ayu ki pung tare taba matana sana kiba pul sig ahan ba match da Manipur na Madhya Pradesh po chaung na maiti ba bibangam ki bani Manipur ki team madu HMO amasung o Sovaras anina matang sin na team coach amasung team manager oina lusingli Manipur ki matangi ani suba match oina hayeng ayu pung tare taba matam da Nepal ga thengnaragani All India Football Federation AIFF na sinduna hayengdagi hauraga thas ki mapan faba Hyderabad ta laiba Gazivoli Athletic Stadium da Hero International Intercontinental Cup 2024 gi ahanba match oina hayeng numidang waram pung tare makai tabada India amadi Mauritius ka lamba thengnaragani
India National gi men squad list Manipur de ki sanori puna taruk yauri hayingi match asida Manipur ki sanori taruk ki manungda sanori mari first 11 da defender oina Singlensana Konsam amadi Rosan Naurem loinana midfielder da Suresh Wangjam amadi Thaunaujam Jackson Singha makhoi gi fajaba Khusana Singh uba phanglagani adabu Naurem Mahesh amadi Mahmud Yasir anina substitute bench da lereba yari laiba ahum gi oiba Continental Cup kidamak Spanish macha Manolo Markers na Indian National Football Team gi head coach oina lusingli cup asig ani suba match na thas ki tarukta FIFA ranking gi maftraum di suba mafamda leriba Syria amasung FIFA ranking gi samahumdra mapan suba mafamda leriba Mauritius team anina numidang waram pungtare makai tabada sanagani loinana aroiba ahum suma match oina September mapan ngi numidang waram pungtare makai tabada FIFA ranking gi sama kunmari suba mafamda leriba India amasung Syria ga lamba thengnaragani Powerlifting India na sinduna Jharkhand gi Bokaro da hayengda gi hauraga thasga taret fawba pangthokadoriba Eastern India Open Equiv and Classic Men amasung Women's Powerlifting Championship 2024 da saru yaruga da Manipur ki sandaroi amadi official punami taramathuna saba kangbu amangasi Imphal thadukre Jharkhand gi damu Imphal thadukra Manipur gi nupi sandaroi ani yauna puna sandaroi mapan aduga team official oina elangbam inauna team manager loinana Naurim Susilana coach oina lusingki Singtam Social Workers Union Bamon Kampu Makha Lekai National August Taratrete Haudun Irilbung High School ground Sataraki Ahan State Level Kangzam Razius Memorial 5A Side Open Football Tournament 2024 Gingasi Sanakiba Sekar FC na ILU Kairaubu Maitiba Pikre Lunena Atoba match ani Sanakiba dana draw oikre Tim Kuntratare na group ni Pantona Kaido Laga Satariba Football Tournament asigi ngasi ayuki Ahan ground gi Sanakiba da Top Squad amasung BSUA team anina sanaki bada panjal amamam sanaraga draw satki ani sub ground gi sanaki badana Shekhar FC na Ilu Kairaubu panjal ahum amada maite ba pibangam ki loinana ahum sub ground gi sanaki badana BFCB amadi KSA Imphal East team anina panjal amam sanadana draw satki ngasinung telgi ahan ba ground sanaki ba EAA na ESC bu panjal taramanga ahum na maite ba piki ani sub ground gi sanaki badana Nihan FC na Uran Sirubu panjal ahum amada maite ba piki loinana ahum sub ground gi sanaki badana Aramai Tengol Unit 13 na JR CTSW bu panjal taruk ani da maite ba piki aduga aroiba mari sub ground gi sanaki badana SEYC amasung BKFC team anina panjal ani sanaraga draw satki Manipur Amateur Kho Association Gimi Makhada Thawal District Kho Association TDKK na silaga thas ki mapan ke taramate fawa Thawal Khesri Lekai Hautabi da Laiba Indo Stadium da Kuntraum Doirak Suba Manipur State Sub Junior Boys amadi Girls Kho Championship 2024 pangtho lagani MAKK General Secretary M Madhusudana ngasi thadoraki basirlamagi matungina association asigi makhada lairiba saruk yaningba Kho Unit Club Institution Singh Sanaroi Masung Team Official Singna TDKK dagi form Lauraba Yagani Lunena form Tajin Bagi Aroiba Matam Tasigi Mangada Oigani Haina Kangalakli Auzik Ngasino Megaba Ingasagi Pau ICR Regional Center Lampel Party ki phangba report ki matung ina ngasi state asida khwaidi ki saki bagi chang Celsius degree kumapan 10 taruk ni aduga khwaidi inkibana degree Celsius kunmari oiki nokside yawi sing malingi chang na sada ayuk ta sada marphumanga adugu numidang waran da sada maftrata oiki nong subagi chang na millimeter humdra mari 10 mari oiki hauji loshila kwada maruba pamuna pijari Kuki terrorist sing nangarang koktruk talanda kraba matong kunja sing mayumay kay thadok to nalanjay na kibadagi mafamadu kuntak lansi baga pangka oiri.
Imphal East ki Sinam Khuldagi Sangsilaga Laiba Maikhang dasu Kuki militant singna drone bomb sizinadun landarakre IRB gi bunker ahum bai thadok lamadana tana nongmai ahum pukre hairi Kuki militant singna phone lan tawduna Manipur thugai na bahona bada India lengang na Kuki singi mayukta khut thadana leire haina amuku gi president Nanduluang na phone ukre Unified Command asi lengak pairi base minister sinaba matam oirina trabadi irang asi loiba nair do haina Emily Arki Imona Union Home Minister City ikre Bom thadar labasu mi halabasu si minister Bide na kanma ngamnaroi mahak maya yaudra bakai amagumani haina India block ki maike degi fondo Manipur ki housing ori ba phiba masida wari sanaba ki matang sadi haina dipu gangmaina phongdo ki baga lonena center ki puning singsilakle amasung Manipur ki legak loning tin ngamna naba state asi hill state ori haina laukthok pi haina Federation of Haumina Prime Minister Modi ki puning singsilakle Hauzi matang swaide bulletin asilosinjare Manipur miyam gi punsagi khwaida gen maru oiba state asigi laiba singa masam malam gi ipau singi damakta SKTV news po meng tadu leibiu madugi dam Google Play Store amasung Apple App Store da sangmiduna SKTV Manipur gi app download tawbiu amasung sel amata tingdana SKTV news amasung atai channel sungyang biu natragana SKTV gi website askic.in da sangbiraga website asimakta da awa OTT haiba option na click tawbiraga miyang tabiu amadi aiko ge social media handles na join tawidana kudaki obi pausang lobiyo punama pukumana amukana kudum jari